Kanglon Kaina Changlakpa Meetop Singda mathakta logi Oiba chaba action Loukhatpana eikhoi amatta ngairaba Pandam Oiminnasi haina Chief Minister Nongthombam Biren appeal tourakli wafam ase Imphal East District ke Khetri awang leikai mapada Nongnambal kaibagi phibam yengshinba chatpada Chief Minister Nongthombam Biren TOMTV da akhanana phongdorakibane Hauzik lamdam masida thokliba irang asigi matangda Chief Minister Nongthombam Biren TOMTV da hai Hauzik lamdam masida thokliba irang ase hen chawthoknaba sinba amade makha samtha haningba kangbu leitaba nate adubu ayamba miyoi singdi lamdam masida tangdu leitaba hanjilapa pame Hauzik jiribam da fibam phagalakliba ase nakal anigi marakta wari sanaraga punna honaminabitagine masida center amadi state lengakna karamba thawrang lokhatki haibadu miyamna kona khanglakane Prime Minister Narendra Modi na Parliament ki floor da phongdo ki perform sing ado eikhoi ne ningsingba chume Irang asin lakshin na ba ahing nungtil khangdana state amadi center lengakna akanam mongda hodare lamdam asida khunda binari ba kanglu furuk masal gi marakta wari sanaduna lamdam asida tangdu leita ba hanjilakna ba angam pathak da hodare lengakna akan mo ongda hodari haibase juri bamda hauzik oiriba phibam asina khudam amane athuba matamda lamdam asida tangdu leita ba laknagane phibam asida wakai ngangbi gano madugi mahut eikhoi punsin na ba ngamna ba honase mamangdagi hauna leminaraklaba kanglo furup sing tekta kaidana amatta oina himminase Kanglon Kaina Changlakpa Meetop sing adu khaki mathakta logi Oiba chaba action da khotse Prime Minister Narendra Modi na Manipur gi hauzik oiriba phibam ase lumna lawduna amade yamna mamutan dainaduna Parliament da thamkiba perform adu thagatningai ni hainasu Chief Minister Nongthombam Biren makha chana phongdoke Sigi issue sibu hena sautho hana basin ba kangbu leitaba nate adagi sigi wathok si makha sathaning ba mi leitaba nate adu ayambana di santi pame santi pamadu gi maramda hate handang mata rajiri da live development si aikoi community ni wari sana ne even madai da aikoi government gi role kayam yaw de tudi kona khangani aikoi day night ngarang mak honorable prime minister na hairi do day night hairi ba community mayam gi masel gi marakta wari sana ga solution am porok na honari even jiri sigi kudam mamakang Singda center ki support yawrim ni government ki support state government ki yawrim ni lo yawr kanda ni koi santi leiji ka haraj so matang tor kanda yam thuna santi lakani aduna wakai ngang na gumsi wakai ngang bi gano akoi punjun na bo honasi punjal lakanda akoi ki pandam do hana leminari ba akoi myam tekta kaidna dum leminasi anouba niyom kaina lakwa sidum khataki mathakta akoi legal gi oiba ain gi oiba Tabuk Chatasi, Hana Lady Mayam, the Quay, Nuxana Lady, which is Loy Pantare, Hana Kangaram, the Hana, couldn't go forward winning over. Not the Hibasi was the Baptanare, Honorable Prime Minister. Man, I'm seriously Eikhoigi, issue Shibu Mamutana, Nainabirakanda. Yam details winner, Tambikipa, Adu Manipur Prasamiam with the Makta, Atubamatam the man, I tum the Southern Equi Santi Porono, Honori and Habi give a message itself. I am appreciative of the Manipur Prasamiam, appreciative of the Ghanaian things.